इमेज पादो मियंग ताबिरिबा सिंगु तराम नोक्सा बगलोयना खुरुमजरी पादो मसिगी मरुय पाव ओइना आसपा मुथनबा हनबलेतना होनखिगनी हाइना वर्किंग कमिटी ऑफ द अपुन बल्लुकी कोऑर्डिनेटर ना हाइक्रे लोयना अफबा महिरोय सिंगदा मना पीबगी थौरम पांथोकनाख्रे हौजिक मपुंग पालोबिरासे Armed Forces Special Powers Act ASPA Muthanaba Working Committee of the Apun Balluk WCAL na hanbaletena honakigani haina WCAL ki coordinator Pulindro Konsam na phongdokre ngasi Kwagaital bazada leiba amuko gi head office da WCAL gi taramanga suba mapo kumon thorongga marilena mahana makha taraduna hawkiba matang kya gi mamangdagi underground muthanaba insurgency thenganaba amadi armed conflict leiba lebak amani haiduna Irang namthanaba aspa thamduna lakli aspa si English nga chapa ni puni thoida British na salairamba ek amani British na Bharat thadokraba tungda nauna amuk non parliamenta government of India na pass tawdun salairi Manipur gi singi area sing da tapna salaiba horoppa matung tampaki lamdam yauna English nga chapa marfuda Manipur pumba disturbed area ni haina lauthoki aspa gi miyang makhada security force na singdagi horaga tamda leiba miyoy kya Miot minay tathabada tana nupi oibi kaya su ijat manganduna hatok piki. English ngani mari ki July tara amadi tara mathoygulona wahingda Bamon Kampuda laiba thangjam Manorama Kobi nupi ama Assam Rifles ki kangbu amana mayumdagi singthoktuna tamthiba mawangda otpi naibira matung rap tawduna hatok piki. Mamangdadi aspana sathyan kya pirakpada masa masagi oiba JAC semduna thengaduna lakhi Manorama gi mihat asibu Manipur pumbagi prajan yaningdaba tana international community singnasu yaningdaba phongdokna rakhi mihat asi matangda Manipurda leiriba luk kunthani thoi punsinduna English ngani marigi July 16 da working committee of the Apun Balluk semduna aspa muthanaba phirep lokhibani haiki Bursu with the Armed Forces Special Project Muthatpa Justice Pangriba extrajudicial execution na semapa PL thagaliba Loina Ekona, Bomina Soup Nat Pia, the same period about judicial inquiry or magistrate inquiry or was it talk with the Masi Adam Sing the Likum Tadu like that say. We strongly put them unless and until justice, armed forces special for Matapa, Loina, the Mahatin hard trouble Singapore, will justice Pangano Makatana. Saraswat Bank Mumbai Amadi Director of Education Schools Manipur Anigi sponsorship Makada Upanagar Section Mandal Mumbai Nasinduna. School के महिरों सिंह अमदी ओजा सिंह निबे हुमनी जथा बा कंप्यूटर वर्कशॉप अमंगसी राज भवन के पंके होल्ड मणिपुर गवर्नर पीबी आचार्य ना होदोक्रे थोड़ा मधुदा गवर्नर ना सैनिक स्कूल पंगय अमदी कल्याण आश्रम इम्फाल ईस्ट दा लाइब्रेरी की लाइरिक सिंह यंथोकी लोयना वर्कशॉप अदुदा सरुग याकिबा डिस्ट्रिक्ट मरी इम्फाल ईस्ट इम्फाल वेस्ट रासामपुर अमदी उखरुल की महिरों सिंह अमदी ओजा सिंह दा कंप्यूटर वर्कशॉप सरुग याबगी सर्टिफिकेट सिंह सु यंथोकी हाइरी Utilization certificate yaudana matau karamna contractor na thamanga gi seng lorm libano hairiba sina takpadi concern minister ga manaraga lotunare habisi mayek senga takle haina ngasi khurai SG MLA L Susundro Singana ngasi paumising da phondokre phangdana leiramba seng sing pirani haiduna deposit tawro matung ngasi thama khaki seng thilakle loena tha khudingi UC yaudana lemori baseng piba yaroi hairak pasidagi fair price of agency na lemori baseng suna piraktrabadi lobang amloi haiduna seng lothadana leire loina UC yaudana makhata na loba yaroi hairaga matau karamna UC yaudana contractor na seng sing lormi bado masi angakpa poi haina mahakna makhata ki minister na seng pikre hairabasu kuragi praja seng phangdabadagi Tigalakpada contractors na deposit tawduna sing mangonda leire paisa piraga loba yagani haina phongdorapadagi contractor da paisa piba salubada thiba phangkidabadagi district supply officer na hariba sampam adu contractor sigi mahut silaga paisa lahoraga ngasina tha ama khaki seng khatamak thilakle asina tapadi makhoi masen manaraga prajagi seng asi matnaba honarambani habasi ipong phongna
ꯈꯪꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ MLAꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯆꯦꯡ ꯐꯪꯗꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯆꯦ ꯏꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯆꯦꯡꯁꯤꯡ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ 2017ꯗꯒꯤꯅ 2018 ꯐꯥꯎꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤꯅꯦꯅ ꯂꯧꯊꯣꯛꯈꯤꯕ ꯆꯦꯡꯗꯣ ꯄꯤꯌꯨ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯤꯕ ꯆꯦꯡꯗꯣ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯟꯇ꯭ꯔꯦꯛꯇꯔꯗꯨꯅ ꯆꯤꯡꯊꯣꯛꯑꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯅꯤꯌꯣꯝꯂꯣ ꯃꯗꯨ ꯅꯤꯌꯣꯝꯅ ꯌꯥꯕ꯭ꯔꯥꯕ ꯅꯣꯏ ꯃꯁꯦꯟ ꯄꯨꯂꯞ ꯃꯥꯟꯅꯕꯒꯤ ꯊꯕꯛꯇꯨ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯪꯉꯦ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯥꯟꯅꯔꯒ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯉꯦ ꯃꯔꯥꯟ ꯁꯤꯗꯅ ꯀꯥꯟꯅꯔꯣꯏ ꯁꯣ ꯅꯥꯀꯟꯗ MLAꯗ ꯃꯔꯥꯟ ꯁꯤꯗꯅ ꯈꯨꯔꯥꯏ ꯄ꯭ꯔꯖꯥꯁꯤꯡ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯝꯖꯤꯡꯂꯨ ꯆꯤꯉꯥꯃꯊꯛ ꯏꯝꯐꯥꯜꯅ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯛꯄ ꯆꯍꯤ 15 ꯁꯨꯔꯛꯄꯒꯤ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤ ꯊꯧꯔꯝ ꯑꯁꯤ ꯋꯥꯕꯒꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯔꯤꯀ꯭ꯔꯦꯁꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯛꯌꯦꯜ ꯏꯝꯐꯥꯜꯒꯤ ꯋꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ L. ꯇꯣꯝꯕꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯋꯥꯕꯒꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯔꯤꯇꯥꯌꯔ ꯍꯦꯗꯃꯥꯁꯇꯔ M. ꯅꯕꯀꯤꯁꯣꯔ ꯋꯥꯕꯒꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ A. इबोमचा अध्यक्ष कक्सिंग PS जितेन वबगाई जिला परिषद मेंबर M. जयंत कुमार मदी हियांगलम जिला परिषद मेंबर E. रंजना देवी सु प्रेसिडेंट मेंबर सिंह दाइस द फंकी ngasi tharamda pikiba award sing di Mayengbam Ibobi Singh Memorial Meritorious Award Aikhoigi Yaifa Lamjing Lu Meritorious Award Huidrong Gopal Macha and Ruhini Devi Memorial Award Loidang Devi Memorial Best Meritorious Award 10 Consolation Prize in Order of Merit Mayengbam Mera and Lukhoi Devi Memorial Meritorious Award Yumnam Ningol Elangbam Ongbi Maipak Leima Meritorious Award Waikhom Ningol Chabubang Ongbi Mangol Nganbi Devi Memorial Meritorious Award Maibam Jugeshwar Singh Memorial Meritorious Award Amadi Huidrom Angau Singh Memorial Meritorious Award ni The Southern Youth Incentive Association SYIA Khongjomna Sinduna Sahi Khuding Election Sasarakpa Association Konba Khungang Singh Dagi Khangalaba Handakta Haidokiba Bosem Naloba ISSLC Examination Da Thoido Hendokna Ma Wangna Phangba Mairoi Singbu Mana Piduna Puning Thogat Pamadi Lamda Masalaiba Sana Konabagi Lamda Thoido Hendokna Minjat Purakraba Sanaroi Singamadi Ahloiraba Oza Guru Kayabu Ikai Khumnaba Utpagi Thoram Taratarulak Suba Meritorious Award Distribution Ceremony Cum Felicitation of Different Personalities Ngasi Khongjom Bazar da Laiba Community Hall da Panthokre Taramaduda Hana Khongjom Private Center Committee ki President Oibiramba C.S. Haridas Member T.S. Tomba K.S. Gulabi SYIA ki Senior Member C.S. Birchandra I.S. Jugindro Secretary SYIA na Dais ki Member Oina Saruk Yaki Tharangi Sarwama Oina Khongjom Circle da Laiba Ahaloiraba Ozagi Sinphamdagi Potharaba Oza Ahumda Asamba Kudol Piduna Ikai Khumnaba Utki Masigi Tungda Khongjom Private Center ki Oina Handaki ISSLC Examination 2019 da Khwaidagi Phaba Khangalaba Mahairoida Kudol Pot Piduna Puning Thogatki Loyana National Amadi International ki Thakta Boxing Masana da Tongan Tongan ba Medal Lorokraba Sanaroi Singdasu Mana Piduna Puning Thogatki Board of Secondary Education Manipur Bosem Naloba High School Living Certificate Exam 2019 da Kaksing Makha High School ki Oina Exam Thaduna Mai Palakraba Mairoi Singbo School ki Maikai Dagi Puning Thogapo Oina Mana Pibagi Thoram Pangthokre Ngasigi Mana Pibagi Thoram School Asigi Oza Singh Amadi Mairoi Singh na Saruk Yaki UKLF ki More ki Town Commander Sakhang Dabal Singh na Nomoina Kap na Halamle Ngasi Nubiyong Mamatong Pung Tarani Thoi Khara Helakpada More 1 number 2 Mission Bank Amadi Ngamkhai Bank Ward number 8 Anigi Maraki Lambida Miyoy Adu Gari Masa Thoraga Lakpada Sakhang Dabal Singh na Nomoina Kaplamadi Laikiraba Miyoy Adugi Maming Mr. Lanthang John Gante Chai Kuncha Mari Apokpagi Ming Kailam Gante Lonpi Kunau Sugunadagiri Maha UKLF ki More ki Town Commander Oina Laibani Hairi Laikirabagi Haksang da Nomai Round Nipalom Panbagi Dakpam Leramki Thagdo Thopamadu More Police ki SDPO Binoy Songtham Commando OC ke Bungobi Yauna Sangsinduna Yengsinki Amadi Mapamadudagi Kaptokraba Nomai Tokning Tara Amadi Miyo Eduna Thorakpa 2-wheeler TBS ki Gari Macha
9mm pistol amasu police na recover tokre hojik phawbadi kanana karigidama halibano haiba khangba ngamdri asiba haksang adu hojik phawba more police station da leiri misi asigi matangda ISTC KW and ISR KSO more NYC hairiba loop singna ngasi nunthil pung manga dagi horaga hayengi nunthil pung manga phawba pung kunmari gi more town da ban kokre hairi Amaromda John Gante Mihat Asibu Molnoy Area Welfare Council masung Molnoy Area gi CSO singna akan momongda ninda tori haina Molnoy Area Welfare Council gi zero amana hairi asigumba miye begi sajan taba thong ase senarible sing mari nabo authority na phaduna ain goi ba matik jaba dandi pina basu zero asna haiba loyena miha asiga mari na ISTC morena lusingduna Moregi CSO singna kauriba banasi Molnoy area gi CSO singna su sawatkani hairi Tara Suba Festival of Thangta amadi a presentation of culture and song asi Kanglai Park Thangta Cultural Association asiduna association asigi Lairan Patalaiba auditorium da pangthokre ngasigi tharamadu da L Upendro director JN Manipur Dance Academy K Sanathoiba Sarma Sanginata Academy awardee amadi Okram Mangle Maitaina Mathangsina Athoba Mitunglen Akanaba Mitunglen amadi thoram mapu na saruk yakhi ngasigi tharamadu da Thangta Association mapan na tongan ba presentation kaya utki ngasigi thoram asiga marilena Kanglai Park Thangta Cultural Association ge president Longjam Birena Hai festival asi mapungoina association kaya leiribasi amaga kanglon kaya manadabasi matokaramna International ki thakta ama toiba kanglon ama unanabagi pandamda pangthokpani style of presentation masi khenelbisi kadai da khenadi ge habse masi artist singsina amaga so sida yengnaraga ajitang magi manaba khomon singdu kadai da phakna ba kadai da semgalaga semdoga kona apamongda pratidigi stage kon utpa yaga de ge habdo kon pandamni Aikoi Mayai Kaba Sinjak Sin Abatokasi Apaba Mating Laiba Kunayama Sengolasi Haiba Pausel Puduna Ngasi Thaubal District Hairokta Sahi Nauriba Naha Singna Cycle Gi Rally Ama Satkre Ngasi Gi Rally Adu Ningol Club Hairokna Kada Thaubal District Masamadi District Health Society Thaubal Ga Puna Kusam Naraga Sinbani Manipur Lenga Ki Social Welfare Department Ki Director Ngangom Utam Amasung Kada May Loisangi President Hizam Priyo Kumar Amadi Hairok Part 3 Gi Pradhan Ningthauzam Tangbana Kanglai Paki Machutere Ki Piral Haigatuna Cycle Rally Adu Hairok Kaithal Dagi Lamthaki Director Utam na Rally Adu Puning Thawgaladuna Tungi Apaba Kunai Amagi Damak Mayai Kaba Sinjak Sinadanaba Aikoi Puna Warep Lominarasi Haiba Wafam Thamki Ngasi Rally Adu Gi Matangda Ningol Club Ki Secretary General Kundong Bam Sofiana Hai Isu Kayana Thalaba Manipurda Drug Amadi Mayai Kaba Sinjak Ki Isu Asi Somani Hokiba Sahi Kayagi Mamangdagi Hauna Lamdamasta Mayai Kaba Sinjak na Kunai Asigi Semilon Amadi Punsirol da Soba Saiteng Ama Piduna Lagli Ngasi Di Saiteng Asi Hairok Tasu Sapu Kana Yayare Mayai Kaba Sinjak Ki Saiteng Pangba Lam Hairok Su Oire Tungi Yumbirel Orekadaba Naha Kayasu Mayai Kaba Sinjak Ki Iron Nungdalutuna Lamdamasigi Tungi Asam Ami Samlakle Asigumba Awaba Kayasdagi Kradang da Orebasu Koknaba Haiduna Mayai Kaba Sinjak Sinaba Toklasi Haiba Pauzelasi Puduna Cycle Rally Asi Satpani Haiki Rally Aduna Hairok Sinbatunga Salura Matung Lamthapam Oiriba Hairok Kaithal da Amuk Thunglabagayana Thawal District SP Dr. S. Ibom Zana Rally Aduda Saruk Yaruba Singbu Taram na Oki Tungda Hairok Kaithal Gi Mipun Sangda Miyamgi Oiba Asoba Mipamasu Pamduna Mayai Kaba Sinjak na Kunai da Piriba Saiteng Kayagi Maramda Kukna Kananaki Manipur Gi Ani Suba Lifeline Oibatanatana Asian Highway Amaso Riba Impal More Lambigi Kai Hena Pibam Sokpada Lambi Asida Satpada Yamna Kudong Chadaba Mayuk Nahale Ngasi Aikogi Paumina Hakteng na Satuna Impal More Lambi Pibam Singyeng Lubada Impal More Lambi National Highway 102 Asibu Pathok Saktok Nabagi JK Amadi GR Impal Project Company Limited Anina Tabakkan Sori Nakanamaromda Handak Numit Karani Asida Nong Suba Maramna Impal More Lambigi
mafam kayada maroina shibom amadi Samol Bilas ani mafam singda lekhom leina ka hena thokpa sina maram oiduna gari sing chathok chasin tobada yamna khudong chahandre lambi asaliba gari ki driver passenger amadi mioi kyana phondolokpada lambi asi satpada yamna nungaidre lekhom leina thokpa sina gari sing thobada nanbana maram oiraga accident thokpagi chang yamna wangkhalakadra haibagi mi paiba poale Masih Marilena Department amadi government miyeng sangbiduna lambi asi yengsinbinabagi apamba mod kaya su phondolakli amaromda Ministry of Road Transport and Highway Moregi guidelines makhada nongju tha matamda sing kapagi thabak suba lepkadabani haina su palli haina akhang haisina su phondonarakli Tarau Lemanai Health and Wellness Center Ayushman Bharat ki makhada District Health Society Chandel Nasinduna Chandel District Tarau Lemanai Buktrolda Health and Wellness Center amangasi TS Kanlun Executive Member ADC Chandel na athoiba mitung oiduna hodokre nasi gi Health and Wellness Center hangdopagi tharamadda Dr. Serthani Chief Medical Officer Mission Director Chandel na tharamapu K. Langam Nominee ADC Chandel Dr. K. Bendik State Nodal Officer Ayush Amasung M. Imo State Program Officer Tata Trust na akhana mitung langsing oina saruk yaki Athoiba mitung aikiba TS Kanlun Executive Member ADC Chandel na mahaki warol piraduna hai Tarau Lemanai Buktrolda Health and Wellness Center ama hangdokpa sina lamdamadugi miyamda khaktanatana kullonariba khunsingda kanaba kaya phangalagani Lenga na mipung kudimak nada yektaba masamau phana thamnaba pandamda scheme kaya ama paikhatli miyam nasu lenga na lemna piriba kanaba kaya si mapung phana lahoduna hakchang phana leibalamda ama oinaba honagadabani haina phongdokhi Primary health center ma'am lesu na koi si first priority da taro si am picture ba minority tribe lesu nasidi district ki mapi mapasing na nakai da makta so maina jus nan bharat ki makhata upgrade taw biraga siguma facility mayam thamna se masi ki use taw da ba visualize taw da ba si makai khut leini aduna Ngasi More Block ta leiriba tongan ba sengi agency ngi oiba apun memipa amagi press conference pangthokre miphamadda S Moljol Center gi sengi January ba ngamlet haukip na pangmisim da phondoladuna hai thasigi tang mari da sangi mingda agent kanamata khangal naron da agent sing yawbagi signature sadana resolution ama nominee oiriba thangkolon haukip sindotuna amos thangjagam haukip oina onthok naba amadi transporter sindo u haiduna local MLA amadi DSO da se pisilambasi agent amatagi ayaba yawduna tokibani magna makhata na haikibada Assangi Ming Sinaduna Rasangi Transporter Sinbio Habesi Yaningde Rasangi Hanagi nominee Tangkoluna si Makatana Rasan Transporter nominee Ohengadabani Amadi DSO Namore Block Rasanasi Anitona Haidok Pasi Su Tobigano Haida Agencing na Taxlakli All India Trade Union Congress Manipur State Level Convention Ngasi Manipur Press Club da Pangthokre Ngasi Convention da I took the affiliate toba tongan ba organized amadi unorganized sector the thabak toba banks sing LIC telecom scheme workers sing amadi union association sing imyoy kana sarup yaki ngasi tharamasiga marina working women forum na puthokpa drama nupi lansu phongki ngasi tharamasiga marina I took ki general secretary L Sotin Kumar hai hauze phamliba parliament asida workers singi karigumba yaifana ba mata khanadana amadi Handagi Lerapa Sampong Kya, Kata Kibalo and Awakasingi, minimum wages listing Tara Nipan, Bibi Gadabani Haibagi, Dabi Matung in a listing Tara Pirani High Krabasu, Tabakta Ontorok Tabanamara Moraga Pongzan Kya, Sangsilak Nabagi Pandam Convention Sidak Kandaninabani. If we put a demand singers, P3, P. Nanabagama, Amitina, Canada Darabadi, Aria Plate and a movement gas, Susan, Adu Hongzang Kaya, Mother Ena, Adumba, a joke in Otama, being a freedom than a sing Sumba, the convention is a Manipuri Kwaidayari Barism Party Amoiriba Manipur People's Party MPP Gimanung Dasay Nabakaya Ladybas Namaram Oerga
MPP da thamlamba athingba du hiram kharada komthoknaba warep lore haina KCPMC ki Information and Publicity Military Affairs ki Secretary Thadorokpa Serol amana phongdorakli KCPMC ki warepta ahongbala libasi Maoist Communist Party Manipurna MPP da matam khara samdoknabagi kudong chaba pinaba ningsing birakpadagi look asina athingba si hiram kharada mahut mareng sinduna handopani mahut mareng sinagadaba hiram sing adudi sayolamagi manungda MPP na mahaki lairiba Sanura Maru amadi youth Francing Mapangang Kankanabagi matangda warep lauduna athu matamda tabakta onthoknaba honagadabani amadi July tha sigi manungda miyamda madui kudam sangdam khangan bigadabani karigumba MPP na wafam asi sayolamagi manungda thabak oina utpa ngamdrabadi amuhana MPP gi phansinaba thingani hairi ani suba mahut marengda mathau tawba ngamdraba assembly constituency singi thaupuba sing muthatuna mathau tawba ngamgoda miyoi sing nauna thaupu nabagi thaba August amadagi hauba yanaba pibam sing semgadabani amadi miyamda thabak oina August 13 phawgi manungda thabakta onthokle habadu miyamda utkadabani aduga assembly committee semnabagi dama organization secretary na sel kaithoknaba honariba si kaithokpa yaroi karigumba KCPMC na thamibu wafam sing asi thabakta onthoktaba thoklabadi MPP gi fan lakpasing amuhana thingani amadi leiriba fansing chu kaithokpada thingba thamgani hairi Nepal da nong kana haithabadagi miyoi kunmathoi siri hairi miyoi tara thiba khangdre amadi miyoi tara na asopan nangkre Nepal yamphang kya da isau thokle sing kinthaduna lambi kya thingjingkre hairi tara region na khwaidagi sokpa heli Kathmandu amasung Bhaktapur yamphang kya ising thamjingkre taraida nong kana haithabadagi yung kya kinthakre miyoi lising cha kya saphagada yamphang singda hongdohan kre ichaw amadi sing kinthabana maram orina highway kya thingjingkre mi kanbagi thabak yamna kana changsali hairi turel kya imai zona senduna kudong thibagi changdagi hele nongmunini nong kana hithakigani hairi Goa gi Pramod Sawan Lusingba Government Minister oinaba Goa Assembly gi Deputy Speaker Michael Lobo ngasi ayuk pham thadokre Lobo na ma ki pham thadokpagi se du Speaker Rajesh Patnagar da pisingki mana haiki cabinet yaunaba mahak pham thadokpani Lobo goloina Congress gi toklaba BJP da yarokraba Chandrakant Kavalkar Philip Neri Rodrigo Atnasero Montserrat Su ngasi nungthil minister sing oinaba wasap logani haiki Goa Forward Party GFD amasung Independent Legislator amasung Minister Obedagi to alaga makhoi maribu Minister oina CM Pramod Sawan na cabinet da yahongadabani hairi Hosi arabada maroy pamuka na pijari Aspa muthanaba hanbalaitana honakigani haina Working Committee of the Apun Baluki Coordinator na haikre loyana afaba mairoi singda mana pibagi thorong pangthoknakre Nasigidi paudam pijaba matang solution jare mi tapiribu singbu kurumsari